ꯃꯗꯒꯤꯗꯤ ꯄꯤꯌꯥꯅ ꯔꯥꯖꯨꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛ ꯇꯧꯔꯨꯕꯗꯒꯤ ꯍꯥꯏꯕꯗꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅꯅ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯀꯞꯂꯨꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯒꯤ ꯃꯃꯥꯗꯨꯗ ꯍꯥꯏꯈꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯐꯔꯥꯟꯁꯨ ꯇꯥꯗꯨꯅ ꯂꯩ ꯃꯗꯒꯤꯗꯤ ꯄꯤꯌꯥꯅ ꯔꯥꯟꯆꯣꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝꯅ ꯅꯣꯔꯃꯦꯜꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯣꯇꯤꯚꯦꯠ ꯇꯧ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯟꯆꯣꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈꯤ ꯃꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯨ ꯅꯣꯏ ꯕꯕꯥꯗꯨ ꯅꯥ ꯐꯔꯦ ꯍꯟꯗꯛ ꯗꯣꯛꯇꯔꯅ ꯊꯥꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯔꯨ ꯊꯛꯂꯨꯕꯗꯒꯤꯅꯦ ꯃꯍꯥꯛ ꯅꯥꯕ ꯐꯔꯦꯅꯦꯍꯦ ꯔꯥꯁꯇꯣꯒꯤꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯑꯃꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯤꯌꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨ ꯄꯤꯈꯤꯁꯤꯔꯥ ꯑꯃꯨꯛ ꯊꯣꯝꯖꯜꯂꯨꯗꯅꯕꯀꯣ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯍꯦ ꯃꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯨꯅꯁꯨ ꯄꯤꯌꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯄꯥꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯁꯥꯒꯠꯈꯤ ꯃꯗꯒꯤꯗꯤ ꯂꯦꯞꯇꯣꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯔꯥꯟꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯄꯥꯝꯃꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯍꯣꯁꯇꯦꯜꯗꯒꯤꯅꯤ ꯃꯗꯒꯤꯗꯤ ꯐꯔꯥꯟꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯔꯥꯖꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯨꯇꯨ ꯚꯥꯏꯔꯁꯅꯅꯦ ꯅꯪꯒꯤ ꯁꯁꯄꯦꯟꯁꯟꯒꯤ ꯑꯣꯔꯗꯔꯗꯣ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯍꯥ ꯄꯥꯄꯤ ꯅꯪꯕꯣ ꯔꯥꯟꯆꯣꯅꯁꯨ ꯃꯉꯣꯟꯗ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯧꯒꯠꯂꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯔꯥꯟꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯈꯤꯕ ꯀꯣꯂꯦꯖꯇ ꯉꯥꯎꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯒ ꯏꯁꯩ ꯑꯁꯤꯒꯤ ꯂꯤꯔꯤꯛꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯐꯤꯂꯝꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯖꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯔꯥꯖꯨꯒꯤ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯐꯔꯥꯟ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯦꯀꯣꯔꯦꯠ ꯇꯧꯕ ꯑꯁꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯈꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯕꯨ ꯗꯦꯀꯣꯔꯦꯠ ꯇꯧꯕ ꯌꯥꯍꯟꯈꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯨꯁꯨ ꯄꯨꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯇꯔ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯔꯥꯖꯨ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯚꯥꯏꯔꯁꯀꯤ ꯐꯣꯇꯣ ꯑꯗꯨꯗ ꯗꯥꯠ ꯂꯪꯖꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯇꯔꯗ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯟꯆꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯗꯥꯠꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯪꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥꯁꯨ ꯂꯥꯛꯏ ꯄꯤꯌꯥ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯝꯂꯝꯂꯤꯕ ꯌꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯂꯣꯠꯁꯤꯟꯖꯈꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯗꯥꯠ ꯃꯌꯥꯝ ꯌꯨꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅꯤꯅ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯔꯥꯖꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯔꯥꯟꯆꯣꯅ ꯔꯥꯖꯨꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯁꯥꯔꯤ ꯑꯍꯟꯕ ꯑꯃ ꯁꯦꯠꯂꯒ ꯄꯣꯔꯛꯏ ꯑꯃꯁꯨꯡ ꯁꯥꯔꯤ ꯑꯁꯤ ꯂꯨꯄꯥ 2,000 ꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯥꯖꯨꯅ ꯃꯃꯥ ꯑꯁꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯔꯤ ꯑꯍꯟꯕ ꯑꯃ ꯐꯥꯎꯕ ꯁꯦꯠꯄ ꯐꯪꯖꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯃꯗꯨ ꯇꯧꯔꯛꯈꯤꯕꯅꯤ ꯁꯥꯔꯤ ꯂꯩꯔꯛꯂꯤꯕꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯁꯥꯔꯤ 10ꯅꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯅ ꯔꯥꯖꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯧꯒꯠꯂꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯕꯨ ꯐꯔꯥꯟ ꯑꯃꯁꯨꯡ ꯔꯥꯖꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯖꯈꯤ ꯔꯥꯖꯨꯅ ꯔꯥꯟꯆꯣꯗ ꯅꯃꯥꯕꯨ ꯀꯐꯟꯗꯨꯅ ꯆꯠꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯅꯆꯟꯅꯨꯄꯤꯒꯤ ꯈꯜꯂꯒ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯝꯃꯣꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯤ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯌꯨꯝꯅꯅꯦ ꯃꯥꯔꯨꯇꯤ 500ꯁꯨ ꯄꯥꯝꯗꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯤ ꯄꯨꯔꯥ ꯐ꯭ꯔꯤꯗꯅꯤ ꯍꯣꯡꯗꯣꯔꯤꯕꯁꯤ ꯑꯗꯨꯒ ꯕꯣꯔ ꯑꯣꯏꯗꯣꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯐꯔꯥꯟꯁꯨ ꯆꯪꯁꯤꯜꯂꯛꯏ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯁꯥ ꯉꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯥꯟꯗꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯩꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯔꯥꯟꯆꯣꯁꯨ ꯐ꯭ꯂꯣ ꯑꯃꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯧꯒꯗꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯔꯥꯟꯅꯤꯅꯦ ꯑꯩꯈꯣꯏ ꯐꯔꯥꯟꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯧꯕ ꯃꯇꯝꯗ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯂꯧꯔꯣꯏ ꯄꯨꯔꯥ ꯐ꯭ꯔꯤꯗꯅꯤ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯔꯥꯖꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯗꯨꯒꯤꯗꯤ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯗꯅꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯀꯤꯂꯣ ꯑꯃ ꯄꯤꯔꯕ ꯑꯗꯨꯒ ꯁꯅꯥ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯄꯤꯔꯝ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯀꯠꯊꯣꯛꯄꯤꯔꯤꯕꯅꯣꯕ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯅ ꯔꯥꯟꯆꯣꯕꯨ ꯇꯞꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯍꯥꯏꯔꯛꯏ ꯃꯍꯥ ꯄꯥꯄꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥꯝ ꯉꯥꯡꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯟꯆꯣꯅ ꯐꯔꯥꯟꯗ ꯏꯕꯨꯡꯉꯣ ꯅꯪ ꯀꯜꯍꯧꯔꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯃꯥꯟꯅꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕꯗꯒꯤ
hospital adura leiriba mipum khudimakta mahak chela cheladuna achabu pijarami matawdu uruba matamda Raju gi mamitagi mapi sintharakhi madigi mamana Raju buchak iringai tanja duda mahaki makul asopagi plaster aduda farana belendri si kilo da lupa tarani thoipi haidun iduna phagi tarami madigi nimi kharani matungda makoi college aduda placement tawgani haiduna interview sinba namidu taki hospital aduda nurse malakna mafam masira taxi ko khibra haidun hangi madura aina company haiduna Raju nare karino nangsu interview pi basatri bra haiduna farana Raju thangi maduda interview pi bado aina sakatri bani aduga nangi tai do piro wahaidu haina mahal makuta siriba kutop singado loine lokhoki karino haisibo haiduna farana hapa matamda no mai khoani na mangoda karigumba wasakibdai maramadura isu kutop singa jilothotuna interview pi basatura bani wahaidu ta matamda faransu yamna ngakhi madagidi pian hare masigi chithi si urubu matamda nang interview ga piba chalaroi kari chithi no haiduna hangba matamda chithi si hangiri digi tharapani ne kana kariba Andre Stevan habra kanom haini wahaidu ta matamda faransu ma gi bega duda check tokhi kari na khoina gi chithi dubu post tokhrabra haiduna hangi wahaidu ta matamda na chonaire nangi photo singa do mahak na yamna pame pura ngaukhre mahakti nang si mahaki assistant ohenba pami madigi pian hare Brazilian rainforest nambu chahi amagi mafam madura thabak puna baidamata haraklibani aduga namu makhangna tolof su pigani haduna haraklibani wahaiduta matamda faransu yam harau jaraduna sithi du paki adubu ngaki matunda mahaki sakpham adu khangwon ki manare akhoi abana yaroini madigi ranchona changchalakuna re mahaki manata chalo aduga fajana hayo fajana them ga hayo natragadi ne karigumba madu hayo da bataragadi sahi yankai matunda nangna ne yamna pinda balakani hospital sida nangna na aduna siba ngaiduna leiba timing adu nangna khanjarak turibase ekuta chithi du paire aduga taxi duna gate leirabani karigumba khitang thongla buthom taragadi agi punsi mahinga se atopa morambasu yai haduna khalakani somna kandana mapa duna machana padu ngasidi interview yaurani aduga tolop phangani thabak tawrani haduna harau jaduna laptop atangma leiduna pudun lai matawdu uruba matana mama duna di karigino atangma leirakli haduna hangi mapa duna hare kaino isanu pado thabak tawdurabani engineer oidurabani masida akhone liksenduna bukari kana turibage haduna hare somna khandini mafam madura faran sutamna tamna changai faran uruba matamna mapana interview piru rabra haduna harau hangi tawbudabo masanu pa faran nadi ai interview piru tre haduna hare wahaidu ta matamna mapaduli hape ngalap tawi aduga sarop sutawi madura machanu padun hare bawa ai engineer oiba pamdi ai wildlife photographer oiba pami hadun hare somna khandana Raju su interview piba du wheelchair tongdra lai matawdu uruba matamda interview lawriba kangu singaduna kadore accident ga thobu yawbra haidun hangi madura Raju na yamna chengna hare masigi mamangda leriba building ase masidagi aisi suicide tawga haduna chongtharore wahaidu taruba matamda mapam madura leriba mi singadri ngakpana loiki karigino haidun hangi madura Raju na chengna hare akoi director na aibo college asidagi tangthokani na haibadagi upalitaduna tawkhibani maduri kari maramgino haduna hangpo matamda man hare aini yu phunda ngapsaladuna akoi director gi thongjin paladura mapan thokselubadagini waising adu taruba matamda somnakandadi interviewer singadudi karino mahaki matawasi bo haduna ngaktura laikhe madigi somnakandana farangi mapaduna faranda chai madugi fataba rancho hare banu paduna nangi brain nasibu mahana sanaduna lerabra madura faran hare baba ai engineering sitamningde aise engineering tamba matamda yamna fataba engineer ama oigani Rechona hariba wase chomi ekhoina pawli pathabaga duda maipura na onsin gadabani karigumba madu tawtaragadi thabaga du thabaga ora roi ekhoina masana amadawna sanal turibani madigi mapaduna re jungle adru nangul pa kya phangdurige madura machana panare stipend ase yamna pikpadi pi adubo ai mafam madura tamba yaba kya marumdi tamba phangani madi mapaduna re chahi manga gi matungdre namanaba singa duna yumga leidana gari gi leidana tawi mawong du uruba matamda nang nasana thanda ningam da bahibdo ora kanini madigi faran hare engineer oriba matungda ai thanda frustrated orani habi to hom chapum khangdana pongsaul sawning bahibdo orani madukanda baba aina nangwanda oina tainarak turibani baba nangwanda aina puchi chu pataine bagi mauta aina isana isabu taina jabna phatabra madigi mapa adu sukhara sawrapna hare hai mipum khudimana le nongna batare final year yorba matam asira nangna engineering adu thadokuna kamaina lakribano agogi thangnaba kapur sina harib siung nangina janu pasidi IC daga laik tamba phangi narai wagana phai haiduna hajaribani aduga makoina kari khanduribage madura faran hare kapur ankalane aigi damukta khaladuna ai ka khakta air condition thambikhibanate aibu yamna nongaina tumhaladuna masana asabada yamna wana tungkibado mana tungkibanate babana tumbani
ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯑꯩꯕꯨ ꯀꯄꯨꯔ ꯁꯥꯕꯅ ꯖꯨꯗ ꯄꯨꯔꯗꯨꯅ ꯌꯦꯡꯍꯜꯂꯛꯈꯤꯕ ꯅꯠꯇꯦ ꯃꯗꯨ ꯈꯨꯗꯤꯡꯃꯛꯗꯣ ꯑꯕꯥꯅꯪꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯄꯨꯔ ꯁꯥꯕꯅꯅꯦ ꯈꯟꯅꯤꯡꯕ ꯈꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯕꯕꯥ ꯅꯪꯕꯨꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯍꯥꯟꯕꯗꯨ ꯀꯔꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯐꯤꯂꯝꯒ ꯌꯦꯡꯉꯨꯔꯒ ꯂꯥꯛꯏꯕ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯃꯥ ꯇꯧꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒꯤ ꯁꯥꯎꯕꯗꯨ ꯃꯃꯥꯅ ꯊꯦꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯃꯍꯥꯛ ꯑꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯔꯥꯖꯨ ꯇꯧꯅ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯔꯛꯄ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯐꯔꯦ ꯀꯩꯅꯣ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯗꯤꯁꯀꯁꯟ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯒ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯦꯅꯦ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯃꯗꯨꯒꯤꯗꯤ ꯐꯔꯥꯅ ꯍꯥꯏꯔꯛꯏ ꯑꯕꯥ ꯑꯩ ꯁꯨꯁꯥꯏꯗꯇꯤ ꯇꯧꯔꯣꯏ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯔꯥꯟꯁꯣꯗꯣ ꯑꯕꯥ ꯍꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯅꯦ ꯑꯩꯒꯤ ꯕꯦꯒ ꯑꯁꯤꯗꯅꯦ ꯑꯕꯥ ꯏꯃꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯍꯥꯞꯍꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯃꯥ ꯅꯄꯥꯒꯤ ꯐꯣꯇꯣꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯛꯐꯝ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯍꯥꯞꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯐꯔꯥꯅ ꯍꯥꯏꯔꯦ ꯑꯕꯥ ꯑꯩ ꯅꯪꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯗꯨꯅ ꯌꯥꯍꯟꯕꯗꯤ ꯄꯥꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯕꯥ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯇꯣꯂꯣꯞ ꯑꯁꯦ ꯄꯤꯛꯀꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯌꯨꯝ ꯃꯆꯥ ꯑꯣꯏꯒꯅꯤ ꯀꯥꯔ ꯃꯆꯥ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨꯅ ꯕꯕꯥ ꯏꯃꯥꯒꯤ ꯐꯖꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯗꯣꯔꯤꯕꯅꯤ ꯑꯕꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯣꯡꯃꯇ ꯍꯤꯛꯇꯣꯛꯄ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯗꯨ ꯈꯨꯝꯖꯤꯜꯂꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯤꯕ ꯀꯦꯃꯦꯔꯥꯗꯨ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯔꯤꯕꯅꯣ ꯃꯁꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯒ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯠꯄ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯍꯥꯏꯔꯛꯎ ꯑꯩ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯖꯔꯨꯔꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯨꯁꯨ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯥꯔꯛꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯀꯤꯕꯒꯤꯅꯤ ꯁꯥꯔ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯉꯥꯡ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯗꯨꯒꯤ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯀꯤꯕ ꯍꯧꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯝꯄꯤꯇꯤꯁꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯝꯖꯦꯟ ꯌꯥꯡꯅ ꯆꯦꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯅꯦꯠꯈꯥꯏꯕꯤꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯁꯨ ꯑꯁꯨꯝ ꯀꯤꯕ ꯍꯧꯒꯠꯂꯛꯑꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯕ ꯇꯥꯔꯒꯗꯤ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯍꯟꯊꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏ ꯀꯌꯥꯃꯔꯨꯝ ꯈꯣꯏꯔꯝꯂꯦ ꯈꯨꯗꯣꯞ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯕ ꯍꯧꯔꯦ ꯄꯨꯖꯥ ꯇꯧꯕꯗꯤ ꯂꯥꯏꯗꯅ ꯑꯩꯗꯤ ꯏꯁꯣꯔꯗ ꯕꯤꯈꯥ ꯅꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨ 13 ꯑꯁꯤ ꯇꯦꯛꯂꯕ ꯃꯇꯨꯡꯗ ꯊꯥ 2 ꯃꯨꯛꯇꯤ ꯑꯩ ꯕꯦꯗ ꯔꯦꯁ ꯇꯧꯗꯨꯅ ꯂꯩ ꯃꯗꯨꯀꯥꯟꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯈꯤ ꯃꯗꯨꯀꯥꯟꯗꯅ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯏꯁꯣꯔꯗ ꯊꯕꯛ ꯑꯁꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯅꯤꯗꯕꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯁꯤ ꯔꯤꯖꯦꯛ ꯇꯧꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯌꯥꯝꯅ ꯗ꯭ꯔꯣ ꯇꯧꯕ ꯃꯑꯣꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤꯅꯦ ꯀ꯭ꯂꯥꯏꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯁꯤꯒꯤ ꯑꯦꯇꯤꯆꯨꯗ ꯃꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯀꯣꯟꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯍꯣꯡꯗꯣꯛꯆꯔꯔꯣꯏ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯇꯤꯆꯨꯗ ꯑꯁꯤ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯑꯗꯨꯅ ꯈꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣꯅꯦ ꯅꯪꯁꯤꯕꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯐꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯈꯣꯏꯁꯨ ꯌꯥꯅꯤꯡꯗ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯊꯕꯛ ꯑꯁꯤꯕꯨ ꯔꯤꯖꯦꯛ ꯇꯧꯔꯝꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯣꯂꯣꯞ ꯀꯌꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯐꯔꯥꯟ ꯑꯃꯁꯨꯡ ꯔꯥꯖꯨ ꯑꯗꯨ ꯃꯈꯣꯏ ꯀꯣꯂꯦꯖꯇꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯦꯟꯆꯣ ꯑꯃꯁꯨꯡ ꯄꯤꯌꯥꯁꯨ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯁꯨ ꯋꯥꯅ ꯅꯥꯅ ꯋꯤꯜꯆꯤꯌꯔ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯆꯤꯡꯊꯔꯒ ꯃꯇꯨꯟ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯟꯗꯔꯋꯦꯌꯔ ꯑꯗꯨ ꯎꯠꯂꯒ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯅꯤꯌꯔꯁꯤꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯔꯦꯟꯆꯣꯗ ꯇꯧꯈꯤ ꯃꯈꯣꯏꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯆꯤꯟꯊꯔꯛꯈꯤ
तौरीबा मतौदु उरुबा मतमदा रानसोसु ममितगी मपी सिंथरदुना मफम अदुदगी ममानबसिंग अदुदगी ममाय अदु लोचखि मौंग अदु उरुबा मतमदा पियासु याम इमोशनल ओइखि सोना कंदना ममा थकी मतमदा डायरेक्टर अदुना गोविंदा करिगुंबा फरान नत्रगन राजू मखोइनिगी मनुंगदा थबक फंगबा तारगदी माखि मकोय एसि कथलु हाइदुना हाइखिबनिना राजू सु थबक फंगनबदिना डायरेक्टर अदुगी मकोय कथखि मकोय अदु कलुबदगी डायरेक्टर अदु यामना सावे महाना गोविंद बु हालगे तौबु मतम अदुदा नाना कोय कौ हाइदुना हारिबदि राजू थबक फंगले हाइदुना हरे मयुमदा लापो मतमदा मचानपी अनि दना महाक मसक अदु उत्पंगम खिदे मतौदु उरुबु मतमदा मचानपी अनि दुरी यामना नोखि मदुदगिदि डायरेक्टर अदुना हरे आई कोई कखिबसी आईगी इज्जत असि कनागुम अमन लौखिबगा चप मानखरे हाइदुना हरे मदुगिदि डायरेक्टर अदुना हरे आई हनबलेरो आई माइथिरे हाइदुना खनखिरोय नंगना थबक फंगदुरिबसी फाइनल एग्जाम दा करिगुम पास तौतारगदि थबक फंगदुरिब नत्र राजू मरम अदुना हंदकी पैखा सिदि ख्वाइदगी लुगदब क्वेश्चन सिंग अदु सेट तौगनी आई सामगना सेट तौगनी हाइदुना हरे वहाइरुता मतन पियाना मदुदि फमंदि दे बाबा हाइदुना हरे मदुदा मपाना एवरीथिंग इज फेयर इन लव एंड वार अदुका मसिगी आत्र हाइ तरगदी नुसिबा अमसुंग लांददी लोइने याइ हाइदुना हरकपनी अदुगा रांचो अमसुंग डायरेक्टर अनि दुकी मरक्ता सोंदरिबा लान सिदि यामना चावबा लानली वर्ल्ड वार 3 नि हाइदुना फाव हाइखि मदुगिदि पियासु रांचोगी हॉस्टेल अदुला लाई मासु मफम अदुला लापम मतंदा यु फुंदा गाउदुना लागलिबनि मदुरा रांचोना नंग यु थरकप्रा हाइदुना हरे मदर पियाना औ मरि थाजलकपनि वहाइरुता मतंदा रांचोदि यामना ngakhi करिगी थक्तुना लागलिबनो हाइदुना हंगबो मतंदा कीबा फावदना बैदमक्तनि हाइदुना हरे मदुरा रांचोना कइनो नन कीदना बथाइबाबो वहाइरुता मतंदा पियाना हरे तु यंगो मसी भाइरस की ऑफिस की डुप्लीकेट शोनी सो सी पुरो अदुगा मा की ऑफिस संगो राजू असी फेल होइना बैदमक्ता क्वेश्चन असी मा लोइना सेट तौबनी मरम मदुना क्वेश्चन पेपर सिंग अदु लौथोरो अदुगा राजू त पियु हाइदुना हरे मागी ऑफिस दा सिल अंगांबना नमदुना इनवेलप अमा यावबनी मद क्वेश्चन सिंग अदु लोइना यावरबनी हाइदुना हरे वहाइरुता मतमदा रांचोना कनो नंग मुंगावलब्रो मदुदि चीटिंग तौबो नत्रो मदगिदि पियाना एवरीथिंग इज फेयर इन लव एंड वार हाइदुना हरे हाइबदि लानबु ओइगेरा नुसिनाबबु ओइगेरा पुमनमक लोइना याइ हाइदुना हरकपनी सोना कंददी मखोइनि तौरिबा मोदो फराना येंगदुना तुमिना नोक्सेतुना लेरमी अदुबो राजूदी मफम अदुदा ज्ञान ताना तुमदुना लेखि मदगिदि पियाना रांचोदा हरे नंगना हाइगिबदो हाइबदि किस तौनबा मतमदा नातोना सी थेंगाइने हाइबदुबो तसेना चुमब्राने वइसि हाइदुना महाना रांचोदा किस तौगे तौबो मतमदुदा पियागी हेमलेट की मिंगजेला दु चिंगथाखि महाना किस तौबो थिंखि पियासु मकुदा यु बोतल म पाजुना लाई मदुदा धोकला चाव हाइदुना रेंचोना पियादा पिखि मदुदा पियाना धोकला दुबु उरदुना हरे नखोई गुजराती कांगू सिसु अंगकपुनिको नखोईगी चाना थनबसिंग असिगी ममिंग सिबु ताबदा कीबम याविने बोंगा तोपका चमाने धोकला फाफरा हानवा थेपला खाकरा गाना वहाइरुता मतंदा रेंचोना थोंगदो हांतोलदुना मफम असिदगी चलो यारे हाइदुना हरे ममिंग असि ताबा मतंदा मिसाइल दो मालिने ngasidi busna irakta dhokla ani thadakhri sona kandana piagi whaising du taba matamda farandi maya khikatunu noktunu laiki mi chamri sikre mi chani amna sokre haiduna piana makhatare madigidi renchona piabu thong aduda puthortuna chalo haiduna harakpani tobudabu piana di thong adu lonsan ki aduga mahanare nangi sigi khakra phakra mayam sing asibudi ai yaragini adubu nangi naming ranchoda samalda chancher habasidi as tugu jamna lore आई लोहलबा मतुंगदने आई सरनेम को चेंज तौबो ngamjoreko मदगिदि रांचोना पिया अखोइनि से लोहंबा यारबैदा करिगिनो हाइदुना पियान हांगी करिगिनो अतोपा मी नुसिबगा लेब्रा हाइदुना हांगी मदुरा लेति हाइदुना हरे गे ओइब्रा हाइदुना मो हांगी मदुदा सोमला कंदि फरांदि नोकपदा वंथखि अदु अगदि नंगना एंगोना प्रपोज तौद्रिबा करिगिनो हाइदुना पियान सावदुना हरे पियान हरगलिबा सिंग अदु महान अमता खुमदबगी सावक्तुना अदु तराग नंग इम्पोर्टेला हाइदुना हरे मसिगा आथ्रसे खरे फजबो वाले अदुबो मयाम खंगनबदम हाजरम लगे इम्पोर्टेंट हाइ तरगदे हक्चांगी मरि थंबंगम जदब मिसिंग असिबु इम्पोर्टेंट हाइना खंगनै मदगिदि सोमला कंददि हारक्लिबो वाहिदु ताबा मतमदा फरांदि नोकपदा वंथखि नते हाइदुना हरे अदु तरगदि प्रूफ तौ हाइदुना पियाना रांचोबु चेंसेल अदुना किस तौगे तौ तंजा अदुदा फराना लेपु हाइदुना थिंगी अदुगा सेनसि प्रेजेंट मुलाई मदगिदि फराना राजुदु गाड़ी दु खामु हाइदुना हरे मसिगी मतंगदा अखोइना पियादा इन्फॉर्मेशन पीद्रि हाइदुना हरे मा पाव फाउनब्रा हाइदुना राजु हांगी अदुगा सोमला कंदना साइलेंसना मपान थोनिंगमना खांगमद्रे हाइदुना कोइलाव लाउदुना ले तुमि लेयो हाइदुना हरे मा की नंबर दि लेति अदुबु मयुम की नंबर दि ले हाइदुना फरान हरे अदु तरगनि मयुम द फोन तौगा यंगु हाइदुना राजुना फरान द हरपदगी फरान सु पियागी मयुम द फोन तौवे
ꯄꯤꯌꯥꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯄꯥꯏꯔꯛꯈꯤꯗꯦ ꯃꯤ ꯑꯃꯈꯛ ꯄꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯄꯤꯌꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯌꯥꯗꯤ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯁꯤ ꯀꯩꯗꯧꯕꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯔꯤꯅꯣ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯅꯤ ꯀꯩꯅꯣ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯃꯅꯥꯂꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯇꯨꯔꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯃꯗꯒꯤꯗꯤ ꯐꯥꯔꯥꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥꯗꯤ ꯂꯨꯍꯣꯡꯉꯦꯅꯦ ꯃꯗꯨ ꯔꯥꯖꯨꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯧ ꯇꯥꯔꯒꯗꯤ ꯄꯨꯡ 6 ꯐꯥꯎꯕꯗꯗꯤ ꯃꯈꯣꯏ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯝꯈꯤꯔꯣꯏ ꯃꯗꯨꯗ ꯌꯧꯕ ꯌꯥꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯨꯇꯟ ꯂꯩꯔꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯗꯕꯨ ꯆꯇꯨꯔꯅꯗꯤ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯂꯗꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩ ꯃꯥꯅ ꯎꯅꯅꯤꯡꯉꯤꯕꯁꯤꯗꯤ ꯔꯥꯟꯁꯣꯅꯤ ꯄꯤꯌꯥꯒ ꯎꯅꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯄꯤꯌꯥꯒꯤꯁꯨ ꯈꯜꯂꯤ ꯔꯥꯟꯁꯣꯒꯤꯁꯨ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯇꯨꯔꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜ ꯄꯨꯟꯁꯤꯜꯂꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯅꯥꯂꯤ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯤꯌꯥꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯌꯦꯠ ꯌꯦꯠꯂꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏ ꯃꯗꯒꯤꯗꯤ ꯐꯔꯥꯟ ꯍꯥꯏꯔꯛꯏ ꯚꯥꯏꯔꯁꯇꯤ ꯉꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯁꯣꯏꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯔꯒ ꯔꯥꯖꯨꯕꯨꯅ ꯁꯨꯍꯥꯁꯄꯨ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤ ꯑꯃꯁꯨꯡ ꯐꯔꯥꯟꯅ ꯄꯤꯌꯥ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯤꯌꯥꯒꯤ ꯀꯥꯔꯗ ꯆꯪꯉꯛꯏ ꯔꯥꯖꯨꯕꯨ ꯁꯨꯍꯥꯁꯀꯤ ꯃꯅꯥꯛꯇ ꯊꯥꯕ ꯃꯇꯝꯗ ꯐꯔꯥꯟꯅ ꯔꯥꯖꯨꯗ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯑꯣꯏ ꯄ꯭ꯔꯥꯏꯁ ꯇꯦꯒ ꯑꯗꯨ ꯅꯪꯅ ꯐꯣꯏꯗꯠꯂꯨꯆꯣ ꯑꯗꯨꯒ ꯄꯤꯌꯥꯕꯨꯅ ꯑꯩ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯑꯁꯨꯝ ꯃꯍꯥꯛꯁꯨ ꯄꯤꯌꯥꯒꯤ ꯀꯥꯔꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯄꯤꯌꯥ ꯎꯔꯨꯕ ꯃꯇꯝꯗ ꯄꯤꯌꯥ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯒꯤꯗꯤ ꯐꯔꯥꯟꯅ ꯄꯤꯌꯥꯗ ꯔꯥꯟꯁꯣ ꯐꯪꯉꯦ ꯄꯤꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯈꯪꯑꯣꯟ ꯑꯣꯟꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯨꯝ ꯁꯥꯔꯚꯤꯁꯅ ꯕꯣꯔ ꯑꯗꯨꯒꯤ ꯁꯦꯔꯋꯥꯅꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯁꯦꯔꯋꯥꯅꯤꯗꯨꯅꯤ ꯅꯈꯣꯏꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯔꯨꯝ ꯁꯥꯔꯚꯤꯁ ꯁꯥꯗꯨꯅ ꯁꯨꯍꯥꯁꯀꯤ ꯀꯥꯔꯗ ꯆꯪꯉꯛꯏ ꯁꯨꯍꯥꯁꯀꯤ ꯀꯥꯔꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯁꯦꯔꯋꯥꯅꯤ ꯑꯗꯨꯕꯨ ꯏꯁꯇꯤ ꯇꯛꯇꯨꯅ ꯂꯩ ꯄꯤꯌꯥꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯦ ꯃꯗꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯔꯥꯟꯅ ꯍꯧꯖꯤꯛ ꯔꯥꯟꯁꯣ ꯐꯪꯂꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯒꯙꯥꯁꯤꯒ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯒꯤꯗꯤ ꯄꯤꯌꯥꯅ ꯅꯪ ꯉꯥꯎꯈꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯄꯪꯕ ꯁꯤꯖꯒꯅꯨ ꯄꯤꯌꯥ ꯅꯪ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯗꯣꯀ꯭ꯂꯥ ꯑꯁꯤ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯥꯟꯅ ꯍꯦꯛꯇ ꯑꯦꯛꯖꯥꯝꯄꯜ ꯄꯤꯁꯟꯕꯒꯤ ꯋꯥꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯗꯣꯀ꯭ꯂꯦꯒꯤ ꯆꯠꯅꯤ ꯑꯗꯨ ꯑꯥꯏꯔꯟꯗ ꯍꯥꯞꯂꯗꯨꯅ ꯔꯥꯖꯨꯅ ꯁꯦꯔꯋꯥꯅꯤ ꯑꯗꯨ ꯇꯛꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯔꯥꯟꯅ ꯁꯨꯍꯥꯁꯄꯨ ꯁꯦꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏꯅꯦ ꯍꯨꯏꯒꯤ ꯃꯃꯩꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯃꯩꯗ ꯍꯥꯞꯆꯤꯟ ꯊꯝ ꯇꯥꯔꯒꯁꯨꯅꯦ ꯁꯨꯡꯍꯣꯡ ꯍꯣꯡꯕ ꯅꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯔꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯅ ꯍꯧꯖꯤꯛꯇꯤ ꯁꯨꯍꯥꯁ ꯑꯁꯤ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯕꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯥꯏꯁ ꯇꯦꯒꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯗꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯨꯅ ꯁꯦꯔꯋꯥꯅꯤ ꯑꯗꯨꯗ ꯆꯠꯅꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯇꯛꯄꯗꯒꯤ ꯑꯩꯒꯤ $1.5 ꯁꯦꯔꯋꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯗ ꯐꯨꯒꯦ ꯇꯧꯏ ꯃꯗꯒꯤꯗꯤ ꯃꯁꯤꯒꯤ ꯁꯦꯔꯋꯥꯅꯤꯁꯦ ꯑꯩ ꯈꯨꯗꯛꯇ ꯁꯦꯝꯃꯛꯀꯦ ꯑꯁꯨꯝꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯕꯅꯤ ꯌꯥꯝ ꯊꯨꯅ ꯆꯥꯝꯊꯣꯛꯑꯒ ꯄꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯦꯔꯋꯥꯅꯤꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯗꯒꯤꯗꯤ ꯁꯨꯍꯥꯁꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯁꯤꯡ ꯑꯁꯤ ꯀꯩꯗꯧꯕꯩ ꯆꯠꯅꯤ ꯆꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ ꯇꯧꯕꯇꯕꯨ ꯄꯤꯌꯥꯅꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯆꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯄꯤꯌꯥꯁꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯐꯔꯥꯟꯅ ꯂꯨꯍꯣꯡꯕꯗꯁꯨ ꯌꯦꯡꯗꯨꯅ ꯂꯩ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯑꯣꯏꯗꯨꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯔꯥꯖꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥ ꯑꯩ ꯔꯥꯖꯨꯅꯤ ꯀꯣꯏꯂꯥꯎ ꯂꯧꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯄꯤꯌꯥꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯔꯥꯟꯁꯨ ꯒꯥꯔꯤ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯃꯗꯒꯤꯗꯤ ꯄꯤꯌꯥꯅ ꯁꯨꯍꯥꯁ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯍꯥꯁꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟ ꯇꯧꯅꯔꯗꯨꯅ ꯑꯩꯒꯤ ꯁꯦꯔꯋꯥꯅꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯔꯨꯝ ꯁꯥꯔꯚꯤꯁꯇ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯔꯥꯖꯨꯗ ꯏꯃꯨꯡ ꯆꯪꯉꯨ ꯑꯗꯨꯒ ꯁꯨꯍꯥꯁꯄꯨ ꯃꯐꯝ ꯑꯗꯨꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯔꯥꯖꯨꯅ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯅꯦ ꯃꯗꯒꯤꯗꯤ ꯐꯔꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯔꯥꯖꯨꯗ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯦ ꯒꯦꯠꯇ ꯈꯥꯗꯨꯅ ꯂꯩꯔꯕꯅꯤ ꯄꯤꯌꯥꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤꯅꯦ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯍꯥꯁ ꯑꯗꯨꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯔꯨꯝ ꯁꯥꯔꯚꯤꯁ ꯂꯥꯛꯇꯨꯅ ꯁꯥꯔ ꯑꯗꯣꯝꯅ ꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯃꯥꯡꯗꯣꯞꯇ ꯐꯝꯂꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯨꯍꯥꯁꯁꯨ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯃꯥꯡꯗꯣꯞ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯔꯥꯎꯟ ꯁꯨꯝ ꯀꯣꯏꯕ ꯍꯧꯔꯛꯏ ꯃꯗꯒꯤꯗꯤ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯔꯥꯎꯟ ꯀꯣꯏꯕꯁꯦ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯁꯛꯑꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯨꯍꯣꯡꯉꯦ ꯄꯤꯌꯥ ꯁꯠ ꯁꯠ ꯇꯧꯔꯣ ꯁꯠ ꯁꯠ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤ ꯄꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯤꯅ ꯅꯣꯛꯁꯤꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗꯤ ꯔꯥꯖꯨꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯀꯨꯞꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯤ ꯃꯤ ꯃꯌꯥꯝ ꯅꯣꯛꯏ ꯍꯥꯏꯗꯨꯅꯕꯨ ꯅꯪ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯒꯤꯗꯤ ꯚꯥꯏꯔꯁꯅꯁꯨ ꯔꯥꯁꯇꯣꯒꯤꯕꯨ ꯎꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ ꯃꯗꯨꯅ ꯃꯆꯦꯅ ꯈꯥꯝꯃꯤ ꯃꯗꯒꯤꯗꯤ ꯔꯥꯖꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯁꯤꯡꯅꯗꯤ ꯅꯣꯡ ꯅꯤꯅꯤ ꯋꯥ ꯉꯥꯡꯅꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯤ
ꯑꯗꯨꯕꯨ ꯅꯪꯅ ꯍꯌꯦꯡ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯁꯤ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯔꯥꯟꯆꯣꯗ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯕ ꯂꯥꯛꯈꯤ ꯒꯦꯠꯅ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯈꯤꯇꯪ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯪꯅ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯣꯟꯅ ꯈꯟꯊꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯀꯊꯥ ꯑꯁꯤꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯄꯦꯟꯖꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯍꯥꯁꯨ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯌꯥꯅ ꯔꯥꯖꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯔꯥꯟꯒꯤ ꯒꯥꯔꯤꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯆꯇꯨꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯦ ꯑꯗꯨꯅꯗꯤ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯃꯊꯥ ꯃꯆꯥ ꯑꯃꯗꯤ ꯁꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯨꯅ ꯄꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯔꯦꯟꯁꯣ ꯑꯁꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯍꯥꯛ ꯂꯨꯍꯣꯡꯐꯝꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯥꯟꯆꯣꯅ ꯂꯨꯍꯣꯡꯂꯝ ꯇꯥꯔꯒꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤ ꯃꯗꯨꯗ ꯄꯤꯌꯥꯒꯤ ꯁꯥꯎꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯉꯝꯈꯤꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯑꯃꯨꯛ ꯄꯤꯌꯥꯕꯨ ꯊꯦꯝꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯂꯝꯂꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯕꯤꯔꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯗꯨꯅ ꯂꯩꯖꯈꯤ ꯁꯦ ꯃꯊꯥ ꯁꯥꯒꯅꯨꯁꯦ ꯃꯁꯤꯒꯤ ꯕꯤꯁꯀꯨꯠ ꯑꯁꯤ ꯆꯥꯎ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗꯒꯤ ꯈꯨꯠꯅ ꯁꯥꯕ ꯕꯤꯁꯀꯨꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯇꯨꯅ ꯑꯃꯨꯛ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ ꯑꯗꯒꯤꯗꯤ ꯄꯤꯌꯥꯁꯨ ꯃꯍꯥꯛꯄꯨ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯏꯒꯅꯣꯔ ꯇꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯌꯥꯕꯨ ꯌꯦꯡꯍꯟꯈꯤꯗꯦ ꯃꯗꯒꯤꯗꯤ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯑꯩꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯄ꯭ꯂꯦꯟ ꯑꯃꯕꯨ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯍꯜꯂꯦ ꯁꯃꯜꯗꯥꯁꯀꯤ ꯃꯥꯒꯤ ꯑꯁꯇꯤ ꯑꯗꯨꯅ ꯑꯩꯅ ꯂꯦꯇ꯭ꯔꯤꯟꯗ ꯊꯥꯗꯒꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥ ꯑꯃꯕꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯄꯥꯄꯤꯕ ꯔꯥꯟꯁꯣꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏ ꯃꯍꯥꯛꯁꯨ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯐꯥꯎꯗ ꯀꯠꯊꯣꯛꯀꯦ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨꯗ ꯚꯥꯏꯔꯁꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯔꯥꯖꯨꯒ ꯐꯔꯥꯟꯒꯗꯨ ꯇꯨꯃꯤꯟꯅ ꯄꯤꯌꯥꯅ ꯄꯤꯔꯝꯕ ꯁꯣ ꯑꯗꯨ ꯂꯧꯔꯗꯨꯅ ꯆꯪꯉꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯁꯟ ꯄꯦꯄꯔ ꯍꯨꯔꯥꯟꯕ ꯂꯥꯛꯈ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯌꯦꯡꯅꯕꯒꯤꯗꯤ ꯅꯠꯇꯦ ꯔꯥꯖꯨꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯗꯤ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯌꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯁꯨꯁꯥꯏꯗ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯅ ꯄꯥꯈꯠꯄꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨ ꯂꯥꯛꯗꯨꯅ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯨꯡꯐꯝ ꯐꯪꯂꯛꯇꯕꯗꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯤꯌꯥꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯄꯤꯌꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯦꯒ ꯂꯣꯏꯅꯅ ꯃꯕꯥꯏꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯤꯛ ꯇꯧꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯚꯥꯏꯔꯁꯇ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯐꯣꯟ ꯑꯗꯨꯅ ꯃꯄꯥꯒꯤ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔ ꯑꯁꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯁꯦꯞ ꯇꯧꯕꯅꯤ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯐꯪꯂꯦ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯦꯔꯣꯛꯁ ꯇꯧꯏ ꯑꯃꯁꯨꯡ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨꯗ ꯅꯝꯂꯤꯕ ꯁꯤꯜ ꯑꯗꯨ ꯐꯖꯅ ꯐꯒꯥꯏꯔꯗꯨꯅ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤꯅ ꯑꯃꯨꯛ ꯒꯝ ꯇꯧꯔꯒ ꯁꯤꯜ ꯑꯗꯨ ꯅꯞꯁꯤꯜꯂꯒ ꯊꯝꯃꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯚꯥꯏꯔꯁ ꯂꯥꯛꯏ ꯚꯥꯏꯔꯁ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯔꯣꯛꯁ ꯄꯦꯄꯔ ꯑꯗꯨ ꯃꯩ ꯊꯥꯖꯤꯟꯗꯨꯅ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯗꯨꯅ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯀꯣꯏꯁꯟ ꯄꯦꯄꯔꯒꯤ ꯁꯤꯜ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯒꯝ ꯇꯩꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯦꯟꯁꯣ ꯑꯃꯁꯨꯡ ꯐꯔꯥꯟ ꯂꯥꯛꯂꯗꯨꯅ ꯔꯥꯖꯨꯗ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯁꯤꯟꯅꯩ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯚꯥꯏꯔꯁꯅ ꯅꯪ ꯐꯦꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯀꯣꯏꯁꯟ ꯑꯔꯨꯕ ꯀꯌꯥꯃꯔꯨꯝ ꯁꯦꯠ ꯇꯧꯕꯅꯤ ꯄꯤꯌꯥꯅ ꯁꯣ ꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤꯀꯣ ꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯑꯃꯨꯛ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯃꯥꯏ ꯍꯥꯏꯊꯅꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯑꯩ ꯃꯁꯤ ꯄꯥꯔꯣꯏꯗ ꯑꯩ ꯄꯥꯁ ꯇꯧ ꯇꯥꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯄꯥꯁ ꯇꯧꯖꯒꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯀꯣꯏꯁꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯞꯆꯜꯂꯗꯨꯅ ꯊꯣꯡ ꯂꯣꯝꯗ ꯂꯪꯊꯣꯛꯏ ꯄꯥꯁ ꯇꯧꯖꯗ꯭ꯔꯒꯅ ꯐꯦꯜ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯐꯔꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯏꯕꯥꯏ ꯑꯣꯏꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯦ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯚꯥꯏꯔꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯏ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯁꯥꯇꯤꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯈꯤ ꯅꯪꯅ ꯁꯤꯁꯇꯦꯝꯕꯨ ꯍꯣꯡꯍꯟꯕ ꯄꯥꯝꯃꯦꯗꯥꯏ ꯅꯪꯅ ꯑꯩꯒꯤ ꯊꯣꯡꯗ ꯌꯨꯡ ꯍꯟꯖꯕ ꯅꯠꯇ꯭ꯔꯥ ꯀꯣꯏꯁꯟ ꯄꯦꯄꯔꯒꯁꯨ ꯍꯨꯔꯥꯟꯗꯨꯅ ꯇꯧꯔꯤꯅꯦ ꯅꯪ ꯉꯁꯤꯗꯒꯤꯗꯤ
स्कूल असिदगी तांथोक्लबनि हाइदुना पुमनम असि रानचोदा ताइनखि नखोइ लोइनबो अइना कॉलेज असिदगी तांथोक्लबनि अदुगा हायें अयु फावबि मनुंगा करिगुम्बा नखोइना मफम असिदगी चलमदबा तारगदि अइना मफम असिदा पुलिस कौगनि हाइदुना हारे अमसुंग लोइ मयामसिंग असि रास्कल ngakतनि हायमदुना मफम मदुरि चतखि मदिगदि मयुमदा लाक्तुना महाना मचानुपिसिंग अदुदा माके मनाक्ता अइगी सो असि कनाना पिरिबनो हाइदुना हारे मदुरा पियाना अइना पिरिबनि हाइदुना हारे करिगिदमता पिरिबनो हाइदुना हारे मदुरा पियाना मसिगी सो असे करिगुम्बा अइना तामोदा पिरम्बा तारगदि हाबिदि माके मबुंग अदुरा पिरम्बा तारगदि अखोगी तामोदो ngasi adum hingduna lejaramgani haiduna hare madigri masina tumi leru yar piya wa adu putholanu haiduna hare madigri piya na makhatare nana khali base akoi tamo se train da accident thoktuna siri bani haiduna khali bani ne nana di mahaga se kari wegedabno habasi lepkre engineer wegedabni haiduna lepi mahana kari webe pame habasiri nana nomuta khankhibra haiduna mapa adura hare nana akoi tamo da pressure camera pikhi maram maduna akoi tamo du entrance exam pibagi mahuta si kibne hena phare haiduna khanjakhibani वफम सिंग लुताब मतमदा मपाद्रे मया कादुना तादुना लैखे मा करिमत खुमखिदे कइनो माना ngang बिसिबो हादुना मचाना पि हनदा हंगी मदुरा मचाना पि हनदुना बवा काला चांगु हादुना हरे मदगिदि पियासु मयामगी काला चांगलदुना मयामबगी खावदु पुथोक्तुना हादुई अखोइ तामोसे राइटर ओइबा पामनी मा लिटरेचर तंबा पामखि यंगु महाना मसिगी सोसाइनो दसिदगी हेना करिमत इबा फंकिद्रे हादुना मबुंगी सोसाइनो ददु पुथोरे तसेन हाबे मतन ममांग थक्तरी महागसी एक्सीडेंट तौदुना सिखिबनी हादुना मपा अदुना खंजखि मचानुपि अनि दुनासु मपा असि वखल नुंगायरु खलदुना सुसाइन वरदु उत्खिदबनी मसि अदुना अमत थमखो हादुना हरे मदुदगिदि पियाना मपि ओरो तादुना हरे मसिबु क्याम खिना लोसिनदुना थमखि हारे बनुछि माना मपाइ मनाता जंगसलदुना हरे करिगुना खोइदा मोदा अमुतंग हाबिरमगदि फगदमनि इंजिनियरिंग अदो तौबु ngamdragadi तोक्थो यारे नंगना पाम थबारु तौजौ करिगुम्बा मधु हारम तारगदिने ngasi ekhoi tamodo ekhoi nakte leramgadabani madigidi suicide orado machanapi ne mapada piki madigidi mapan hare mahak suicide tobudinga moina madama chanapi hare hoi chumi mahak suicide tobunga moi maduri murder ne haiduna hare mafam asi haramduna piasu samon khuduna mafam adudagi habidi mayumdagi mahaki hospital thamna chatkhi numidadu nongsu yana chubunu mini rancho faran raju makhoi ahum puna makhoi phirol singadu yomseladuna nong marak adura tholei नुमित अदु नोंग यामना कन्न चुरबनीरा लंबीसु इसिंग न लोइना थुमखि मरमदुना लंबी चटपा अमत यानखिदे लंबी द चपा मतमदा इसिंग अदु फगन यौवी सौना कनरा मपा अदुना मचानुपागे डायरी अदु हादोक्तना पागे तौब टाइमिंग अदुदा मचानुपी हल अदु इसिंग कायरे हाइदुन हरे मा याम थुना हॉस्पिटलाइज तौदबा याररोय मरमदुना मागसि हॉस्पिटल पुनबगी दमक्ता मपान महापो लंबी द पुनु थोरै तौदबो लंबी अदुदा इसिंग इचाउ थोलबनिना कनामता लाउ हाबसे याखिद्रे एम्बुलेंसु लाउ हाबे याखिद्रे मपाना एम्बुलेंस ता फोन तौदुना वाइ सानदुना लेरिंगे तंजादुना मफम अदुदा रांचोने फराने राजुने मखोय हम असम लापो मतमदा पियागी मचेसु गाड़ी अदुदा लेबर पेन खांगदुना लेरंबगी मौंग अदु थेंदरुब मतमदा मखोय हमसु पियागी मचेगी मनाता चंगछले पियागी मचेगे पियागा वाइ सानदुना लेरंबनी मदगिदि फोन अदु पियाना रांचोदा पाहलो हादुना हरे मदिदि पियाना हरे मफम असिदा योरपतुदि ओइथोक्तबा ओइरानी मरमदुना अइना हारिबा पोरसे नंग इल्लु हादुन हरे पियाई मसिंग ममिंग असि मोना कवे मतौ असुमना मपा अदुना वाइ सानबा लोरबा मतुंगदा मोनागी मनाक्ता लापा मतमददि मोना अदु गारिदा यारमद्रे मोना अदुबु रांचोने राजुने फराने मखोय हमना थांगदुना मखोयगी पुनफम हाबिदि मखोयगी टेबल टेनिस सानफम अदुदा पुदुना लाये मयामना खंबिगदबदि थोलिबा थौदो असि मखोयगी कॉलेज अदुगी हॉस्टेल मनाक्ता थोकपनिना मखोयना मोनाबु हॉस्टेल अदुदा पुसलपनि मदगिदि पिया अमसुंग रांचोगो वाइ सानै पियाना हरे मफम मदुर लेरिबा कंप्यूटर अदुगी वेब कैमरा दो ऑन तौ मदगिदि राजु चंगचलतुना कंप्यूटर अदुगी वेब कैमरा दो ऑन तौई मसिदा तौरिबसि अंगांग असि पोकपगी मोंग असि ऑनलाइन दा अंगांग पोक्तुरिबनि कंप्यूटर अदु थादुना राजुना मोनागी मनाता पुदुना लाई मदगिदि पियाना मसि तारे इचे नंगी दनाक्ता आइले केमता पाखकनो मदगी पियाना वो रांचो तारे रांचो थाइना डॉक्टर लेत्रिंगै मतमदा मी खुदिमग असि अंगांग पोंगनरमिबनि मरमदुना अखोइ चेगी डिलीवरी सिनंगना तौदुरिबनि हाइदुन हरे वहाइदु तारबा मतमदा मोनादे खंप्रे खंगी मखोय होमसु ऑल इज वेल हाइदुना लेनखि तसेन हाइबा मतमदा इंजीनियर ना अंगांग पोकपा हाइबसिदि यामना ngakpa थौदो अमा ओइदुरिबनि अदुसु अतै अमत नते नुपा ngakतनि अंगांग पोक्तुरिबसि एक्सपीरियंस अमतसु लैत्रिबनि मफम अदुदा भाइरस चंगे भाइरस ना साउदुना नखोइना मोना पुदुना चलिबसे करिगिनो नोइ नथौना यामना लैनि हाइदुनि छौलाङै मदगिदि पियाना कंप्यूटर दगी बाबाना तुमि लैयो नंग स्वाइदगी थोख्रो चलो हाइदुना हरे मदि पियाना फरानबु काथिलो न पैते मत हरे अमसुंग मिलीमीटर बुना क्लिप अमसुंग इसिंग असावा पुदुना लाउ हाइदुना हरे
tawalsu poro haduna hare madagi rancho buna machi kumna bai damakta phi ma poro haduna hare madagi di rancho na mafam madura khaliba prada adubu lauthara duna machi adubu kupsanki madagi di piano somna kandagi computer dagi isi na push taw haduna hare mafam madura leriba rancho amasung mamanaba sing adusu tawphom khangdana push taw haduna adumak lauduna laiki virus mafam maduda mathanda leptuna gyan mangduna laiki madagi di piano crowning tawbra haduna hangi crowning habdi karino haduna rancho na hapa matamda diagram ama puthortuna karigumba angang adugi makoga du tholakpra yengo haduna hare madagi di machi gi makhara changduna yengo haduna pian hare tholiba thodu duda raju su nangchangu haduna hare upai leitabni na rancho su machi gi manungda changaduna crowning tawdi haduna hare piana push taw haduna machi da hare adubu machi adudi woman khiduna gyan mangdu takhi mataw duda mapa du changchelei madini mafam maduda nurse am changchelakuna pia nojina se yamda wara male mak sangba ngamdrene haduna hare wairuta matamda piana kariguma mahana sangdaba taragadi yamna khudung thiba tholakani mak sangdaba yaro haduna hare beckham cup sizina daba yaro haduna nurse aduna harapa matamda piana moi adwai da bukalai digi beckham cup lau drip no haduna hare madagi di ranchona wairuta matamda beckham cup haita kamai thobuno haduna hare tasena makhoi di engineer oibanina wen saba ngamduribani maramaduna beckham cup adu aisiamage haduna hare beckham cup ki pressure aduli yamna kangani haduna piana hare madura beckham cup ki pressure aduli aina dum yengage aina yana badum semage haduna hare madaw karamna thabak tawi haduna hangi madagi di piana YouTube tagi video mu uladuna beckham cup asi karigum mamaduna sangbangam da taragadi madugi beckham cup da sinna aduna angangi makok aduna napsan gani aduga tamna chingthok turibani haduna hare adubu beckham cup ki pressure aduli yam kanba yaro haduna su hare aishegi madu aishemangamuni haduna ranchona hare madura karamna semduribano haduna director aduna hare maduda beckham cleaner season aduna haduna hare kamaina beckham cleaner season aduribano haduna makoi mayam so ngak leinakhi mada debu beckham cleaner leibrane haduna pian hare madura director na ayo pesa leibani haduna hare madigi director aduna faranda so si puro aduga low so haduna so tu langchali madigi rancho so duplicate so du langchali mataw du urubu matamda director adudi yam sawba habdu waiki tawbuda bu thori ba thawdo si pasangbi thawdok nina mak sawbagi matam leikhide mafam aduna millimeter sulai millimeter hela paga mafam adugi mai chatki mai chakrabanina makhoi online da wari sanabadu yakhidre karam tawguni haduna makhoina khanarapam matam aduda piasu phone tawsele kadawre haduna hangbo matamda mai mukre haduna hare mai mukhita gadi beckham cleaner tudi karam season aduri bahaduna makhoi mathayam sakhi madagi di ranchona hare farana beckham cleaner lo so ai mai lana basemage haduna hare mataw karam na no haduna mafam adura leiba mi sing adura harapam matamda virus adu mapana puthoro haduna hare wahiruta matamda somna kandadi director adu puthona baida matam millimeter na chingduna puge tawi masigi director se mapana puthoro habna tini akhoi inverter virus habdo madu mapana puthoro na hange manungda thamubani inverter adu buni haduna hare inverter adu puduna law haduna mahana millimeter puthaki madidi raju bu mafam adugi hostel aduna leiba mi sing aduda emergency ni haduna loina hodu haduna hare makoida car gi battery sing wire sing amusung beckham gas su pudun law haduna hare madidi mafam aduna leiba habidi hostel aduna leiba mi sing adu loina hodu laduna car sing gi battery sing phak tuna puduna lai madigi car gi battery sing adu loina paring samnaduna inverter adu on tawna bai damata sem sai faranda camera kamthona bagi khulai du poro haduna hare amasung mahana camera kamthona bu khulai duna beckham cup sem na bai damakta kaktaladuna beckham cup sem khi mataw sumna mahana main bu disconnect tawduna inverter gi line si samu haduna inverter gi line du samanki amasung inverter du thalakhi inverter du thalakpa matamda somna khandani piya na yan harauja ba habdo waiki asum tawduna piya ga makhoi ga mu paw phona ba habdo waiki asum tawduna beckham cleaner du pusaladuna monagi angang thonga du da hapsang ge tawi maduda somna khandani virus adu wan thakhi madigi mahana pressure se kya oiduri bano haduna piya da hamu matamda 0.5 oilu haduna hare somna kana beckham gas season aduna pressure adu 0.5 ta parana semki asum tawduna beckham cup aduna angang adu pokhi angang adu polappa matamda mafam adu leiba mi sing adu loina harawnaki angang adu gi clip fajal aduna ka u haduna angang adu gi makhoiri du kahanki tawu angang adu pologlaba matungda piya gi nurse aduna angang se kaptri bese karigino haduna hare asum tawduna angang adu kaptabai mo adu ubu matamda angang adu gi managana munoyu mathaba munoyu aduga machinda nuksida mukamu haduna hare pumna madu ranchona roine tawi adubo angang adu kaplakhide matawdu urbu matamda somna kanadi monadi o khongai kappa habdo waiki piyasu mathayam sakhi maksu higni na kapki madigi raju changchelakuna monada kaimta khangeno all is well hayu hadun hare all is well habu hayu tabdigi anga adu khombang kawre matawdu da rancho su yamna ngakladuna anga asina kawre hadun hare
ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯕ ꯃꯇꯝꯗ ꯈꯣꯡꯕꯥꯡ ꯀꯥꯎꯈꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯈꯤꯕꯅꯤ ꯇꯁꯦꯡꯅ ꯃꯁꯤꯕꯨꯗꯤ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯃꯇꯥꯡꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯅꯤ ꯃꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯀꯥꯞꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯈꯤ ꯚꯥꯏꯔꯁꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯅꯨꯡ ꯑꯣꯏꯔꯝꯃꯕ ꯊꯃꯣꯏ ꯑꯗꯨꯁꯨ ꯃꯁꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯑꯉꯥꯡ ꯑꯗꯨ ꯃꯄꯨꯗ ꯄꯤ ꯑꯃꯁꯨꯡ ꯐꯔꯥꯟꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯇꯧꯏ ꯃꯗꯒꯤꯗꯤ ꯐꯔꯥꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯥꯏꯔꯁꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯖꯅ ꯇꯣꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯗꯤ ꯖꯥꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯌꯥꯝꯅ ꯀꯥꯎꯏꯅꯤ ꯐꯨꯠꯕꯣꯂꯔ ꯑꯣꯏꯅꯤꯡꯕ꯭ꯔꯣ ꯅꯪꯕꯨ ꯐꯨꯠꯕꯣꯂꯔ ꯑꯣꯏꯌꯨ ꯅꯪꯅ ꯑꯣꯏꯅꯤꯡꯕꯗꯨ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯍꯔꯥꯎꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯟꯁꯣꯁꯨ ꯃꯍꯥꯛꯀꯤ ꯄꯣꯌꯣꯝ ꯑꯗꯨ ꯌꯣꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯒꯤꯗꯤ ꯔꯥꯟꯁꯣꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯚꯥꯏꯔꯁꯅ ꯎꯕꯗꯒꯤ ꯔꯥꯟꯁꯣꯒꯤ ꯃꯔꯤꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤꯕꯗꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯄꯦꯟꯁꯤꯜ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯦꯟꯁꯤꯜ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄꯦꯟꯁꯤꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯇꯦꯛꯄ ꯇꯥꯔꯒꯗꯤ ꯁ꯭ꯄꯦꯁꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯅꯥꯅꯣꯃꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯕ ꯌꯥꯏ ꯃꯃꯤꯠꯇ ꯆꯪꯕ ꯌꯥꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗ ꯆꯪꯗꯨꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯗꯨ ꯌꯥꯍꯟꯗꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯄꯩꯁꯥ ꯆꯪꯅ ꯄꯨꯊꯣꯛꯈꯤꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯒꯅꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯁꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯀꯣꯂꯣꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯈꯣ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯀꯣꯂꯣꯝ ꯑꯁꯦ ꯑꯩ ꯅꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯀꯣꯂꯣꯝ ꯑꯗꯨ ꯃꯍꯥꯛꯅ ꯔꯥꯟꯆꯣꯒꯤ ꯃꯪꯗ ꯊꯦꯠꯄꯤꯈꯤ ꯑꯃꯁꯨꯡ ꯄꯩꯈꯥ ꯊꯥꯗꯣꯛꯇꯨꯅ ꯗꯤꯒ꯭ꯔꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯉꯥꯛꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯗꯤꯒ꯭ꯔꯤ ꯐꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯟꯚꯣꯀꯦꯁꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯇꯣ ꯅꯨꯡꯗꯣ ꯀꯥꯞꯅꯗꯨꯅ ꯂꯩ ꯐꯔꯥꯟꯗꯤ ꯄꯩꯈꯥ ꯊꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯚꯥꯏꯔꯁ ꯑꯃꯁꯨꯡ ꯔꯥꯟꯆꯣꯒ ꯍꯔꯥꯎ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕꯤꯗ ꯔꯥꯟꯆꯣꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯦ ꯍꯥꯏꯕꯁꯤ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯗꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯠꯁꯦꯜ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯃꯗꯒꯤꯗꯤ ꯆꯇꯨꯔꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯆꯇꯨꯔꯕꯨ ꯊꯥꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯦꯔꯤꯀꯟ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯏꯟꯚꯦꯟꯁꯟ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯨꯇꯔꯗꯒꯤ ꯑꯇꯥ ꯇꯛꯄ ꯑꯃꯁꯨꯡ ꯁꯥꯏꯀꯜꯗꯒꯤ ꯌꯥꯎꯒꯤ ꯃꯇꯨꯁꯤꯡ ꯐꯥꯟꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯦꯝꯃꯝꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯔꯥꯟꯆꯣ ꯈꯛꯇꯅ ꯆꯂꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯔꯥꯟꯆꯣꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯏ ꯆꯇꯨꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯁꯤꯟꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯑꯉꯥꯡ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯇꯨꯔꯅ ꯃꯗꯨ ꯌꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯜꯂꯨꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯔꯥ ꯑꯃꯗ ꯃꯩ ꯊꯥꯖꯤꯜꯂꯗꯨꯅ ꯂꯪꯊꯔꯛꯏ ꯃꯗꯒꯤꯗꯤ ꯃꯄꯥꯟ ꯊꯣꯛꯆꯜꯂꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯇꯨꯔ ꯑꯗꯨ ꯃꯩ ꯆꯤꯡꯈꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯔꯥꯟꯆꯣ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯩ ꯃꯍꯥꯛꯄꯨ ꯔꯥꯟꯆꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯁꯟꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅꯗꯤ ꯔꯥꯟꯆꯣꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯟꯆꯣ ꯀꯧꯔꯝꯃꯔꯣꯏ ꯁꯣꯇꯦ ꯀꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯆꯪꯉꯛꯏ ꯃꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯔꯥꯟꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯕ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯥꯕꯅꯤ ꯑꯗꯨꯒ ꯔꯥꯖꯨ ꯅꯪꯒꯤꯁꯨ ꯕ꯭ꯂꯣꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯠꯇꯅ ꯄꯥꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯊꯣꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯍꯥꯛꯅ ꯌꯥꯝ ꯄ꯭ꯔꯥꯎꯗꯅꯦꯁ ꯑꯣꯏꯔꯗꯨꯅ ꯇꯝꯖꯕꯅꯤ ꯑꯗꯨꯒ ꯄꯤꯌꯥꯅꯪꯒꯤ ꯍꯦꯜꯃꯦꯠ ꯃꯥꯡꯈꯤꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯒꯤ ꯍꯦꯜꯃꯦꯠ ꯑꯁꯦ ꯃꯍꯥꯛꯅ ꯍꯨꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯒꯤꯗꯤ ꯄꯤꯌꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯂꯣꯏꯅ ꯈꯪꯉꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤꯒꯦ ꯃꯤꯂꯤꯃꯤꯇꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯤꯃꯤꯇꯔ ꯑꯣꯏꯔꯕꯅꯤꯅ ꯀꯔꯝꯅ ꯈꯪꯉꯝꯒꯅꯤ ꯃꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯥꯟ ꯑꯃꯁꯨꯡ ꯔꯥꯖꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯄꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯁꯦꯟꯇꯤꯃꯤꯇꯔ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯣꯏꯔꯤꯕꯁꯤꯗꯤ ꯀꯤꯂꯣꯃꯤꯇꯔꯅꯤꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯒꯤꯗꯤ ꯀꯟꯚꯣꯀꯦꯁꯟ ꯅꯨꯃꯤꯠ ꯑꯗꯣ ꯍꯦꯛ ꯂꯣꯏꯔꯕꯒ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯑꯁꯦ ꯂꯧꯔꯣ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯂꯤꯃꯤꯇꯔꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯄꯤꯌꯥꯅ ꯍꯥꯏꯔꯛꯏ
ꯃꯗꯒꯤꯗꯤ ꯃꯤꯂꯤꯃꯤꯇꯔꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯥꯟꯆꯣꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯥꯗꯥꯛꯀꯤ ꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡꯒ ꯄ꯭ꯂꯦꯟ ꯄꯥꯏꯍꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯄꯤꯌꯥꯁꯨ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯔꯥꯟꯆꯣꯅ ꯄꯤꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯈꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯏ ꯂꯥꯛꯂꯤꯕꯗꯨꯁꯨ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯀꯣꯛꯈꯨꯝ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯜꯃꯦꯠ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒ ꯇꯟꯖꯥ ꯑꯗꯨꯒ ꯆꯞ ꯆꯥꯅꯅ ꯄꯤꯌꯥꯅ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯒꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯟꯆꯣꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯤꯌꯥꯗ ꯂꯣꯏꯅ ꯇꯝꯂꯕꯅꯤ ꯃꯗꯨ ꯔꯥꯟꯆꯣꯅ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤꯌꯥꯅ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯤꯌꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯜꯂꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯌꯥꯅ ꯔꯥꯟꯆꯣꯗ ꯀꯤꯁ ꯇꯧꯈꯤ ꯑꯃꯁꯨꯡ ꯀꯤꯁ ꯇꯧꯅꯕ ꯃꯇꯝꯗ ꯅꯥꯇꯣꯟ ꯑꯅꯤ ꯊꯦꯡꯒꯥꯏꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯔꯥꯟ ꯂꯥꯛꯏ ꯐꯔꯥꯟꯅ ꯔꯥꯟꯆꯣꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯥꯏꯒꯥꯗꯣ ꯁꯂꯥꯛ ꯁꯥꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯔꯥꯟꯆꯣꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯔꯥꯖꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯔꯥꯟꯆꯣꯕꯨ ꯇꯞ ꯇꯥꯅ ꯇꯣꯜꯂꯤ ꯑꯃꯁꯨꯡ ꯄꯤꯌꯥꯅ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯎꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯤꯌꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯇꯨꯔꯁꯨ ꯂꯥꯛꯏ ꯆꯇꯨꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯣꯐ ꯗꯤꯐꯤꯠ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯥꯏꯊꯤꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯇꯥꯏ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯒ ꯅꯪꯅ ꯀꯔꯤ ꯑꯣꯏ ꯑꯩꯅ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯇꯤꯆꯔ ꯑꯣꯏꯗꯨꯅ ꯂꯩꯔꯦꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯁꯣꯏ ꯑꯗꯨ ꯇꯧꯍꯟꯈꯤ ꯁꯣꯏ ꯇꯧꯕ ꯃꯇꯝꯗ ꯆꯇꯨꯔꯅ ꯚꯥꯏꯔꯁꯀꯤ ꯀꯣꯂꯣꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯅ ꯄꯥꯏꯒꯗꯕ ꯀꯣꯂꯣꯝꯅꯤ ꯅꯪꯅ ꯗꯥꯏꯔꯦꯛꯇꯔꯗꯒꯤ ꯍꯨꯔꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯂꯣꯝ ꯑꯗꯨꯁꯨ ꯃꯨꯜꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯏꯒꯅꯣꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯉꯛꯄꯅꯤꯅꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯁꯨ ꯁꯣꯏ ꯇꯧꯈꯤꯕꯅꯤ ꯃꯗꯒꯤꯗꯤ ꯆꯇꯨꯔꯁꯨ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤ ꯃꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯔꯥꯟꯆꯣꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯔꯤ ꯀꯧꯔꯤꯕꯅꯣ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯐꯨꯟꯁꯨꯛ ꯋꯥꯡꯒ꯭ꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯐꯨꯟꯁꯨꯛ ꯋꯥꯡꯒ꯭ꯔꯨ ꯍꯥꯏꯔꯤꯁꯤ ꯖꯄꯥꯅꯤꯁꯁꯤꯡꯅ ꯊꯤꯔꯤꯕ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯤ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯣꯖꯥꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯩꯁꯤ ꯁꯥꯏꯟꯇꯤꯁꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯤꯌꯥꯁꯨ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯁꯔꯅꯦꯝꯒ ꯆꯦꯟꯖ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯁꯔꯅꯦꯝ ꯆꯦꯟꯖ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯇꯨꯔꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯁꯨ ꯈꯪꯖꯖꯅꯨ ꯍꯥꯏꯗꯨꯅ ꯆꯇꯨꯔꯕꯨ ꯀꯧꯏ ꯆꯇꯨꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯥꯎꯗꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯧꯕꯗꯨ ꯌꯥꯔꯔꯣꯏ ꯑꯩ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯇꯨꯔꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯐꯣꯟ ꯑꯗꯨꯗ ꯁꯦꯞ ꯇꯧꯗꯨꯅ ꯌꯥꯎꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯐꯨꯟꯁꯨꯛ ꯋꯥꯡꯒ꯭ꯔꯨ ꯍꯥꯏꯗꯨꯅ ꯁꯦꯞ ꯇꯧꯔꯝꯃꯤ ꯁꯥꯔ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯤꯁꯇꯔ ꯆꯇꯨꯔ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯒ ꯗꯤꯜ ꯇꯧꯅꯒꯅꯤ ꯍꯥꯏꯕꯗꯨ ꯁꯥꯏꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯁꯥꯏꯟ ꯇꯧꯒꯅꯤ ꯑꯩꯒꯤ ꯀꯣꯂꯣꯝꯗꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯀꯣꯂꯣꯝꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯂꯣꯝꯗꯨꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏꯔꯁꯀꯤ ꯀꯣꯂꯣꯝꯗꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯔꯦꯟꯁꯣ ꯑꯁꯤ ꯐꯨꯟꯁꯨꯛ ꯋꯥꯡꯒ꯭ꯔꯨ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯊꯃꯣꯏꯗꯒꯤ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯆꯧꯕ ꯑꯃꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯆꯇꯨꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤꯒꯤ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯑꯁꯤꯅ ꯃꯁꯤꯒꯤ ꯗꯤꯜ ꯑꯁꯤꯗꯗꯤ ꯏꯐꯦꯛ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯪꯒꯥꯎ ꯆꯤꯡꯊꯔꯗꯨꯅ ꯅꯤꯡꯊꯧꯗ ꯑꯩꯒꯤ ꯒꯤꯐꯠꯁꯤ ꯂꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯤꯌꯥꯅ ꯐ꯭ꯔꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯒꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯌꯥ ꯑꯃꯁꯨꯡ ꯔꯥꯟꯆꯣ ꯊꯨꯡꯅꯈꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯑꯗꯨ ꯑꯃꯨꯛ ꯎꯅꯈꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯏꯁꯩꯒꯤ ꯑꯥꯔꯊ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯏꯁꯣꯔꯅ ꯀꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯀꯤꯗꯦ ꯏꯁꯣꯔꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯏꯁꯣꯔꯒ ꯊꯦꯡꯅꯒꯅꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯅꯥꯏꯊꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ
Nang boy ta khoina tarai na chalang ga banate nang boy khoina sungja chalaloi punsi have si yamna tele kongka bani khatang kandu chaturi bani kongka bani khak thangmo matamda nang na kari gidamuk tono khonga du nikli dubo nangi marup sing jina hari base taro awaba matamado hauki gani kari ginu nang na nangi marup sing da sauri basibo nang boy khoina sungja chalaloi imala chithi de ikibadu kawlabro punsi chupa punsi nungsana leyo habado mirkup mali phawa hingba ngamjadrabani nangse nangi marup singa amta di misana ukadoroke aduga minok amta di nu hagolo yare kadoroke kaigino akhui bosu yana wahan birisibo nang boy khoina sungja chalaloi haduna isai adugi lyrics asi asumna wai taba matamda puning yamna nungsibani movie sigi wari liba matamda kariguma sokhibalan khiba yawba taragasu mayamna ngapi gani movie asi aina mi atopana likhiba taragasu amu hana lijabai maramde nauna hagolaktiba angang sing asi movie sidagi kariguma khara tamjaba phangjaragadi haduna thakacharapani movie sida yawriba afaba sing asi loksanbiyu aduga fataba phajadaba sing asidi loksanbiganu movie sida saktam langkiba singi maming sing rancho ki saktamda Amir Khan Farhan Qurayshi ki saktamda R Madhavan Raju Rastogi ki saktamda Salman Joshi Piya Sahasrabudhe ki saktamda Kareena Kapoor Biru Sahasrabudhe ki saktamda Boman Irani Chatur Ramalingam ki saktamda Omi Vaidya Asengba Ranchor Das ki saktamda Javed Jaffrey asina chingmani movie se IMDb da 8.4 fangi Rotten Tomatoes da 100% ni Metacritic da 67.0 movie se ki director na Rajkumar Hirani movie se number changkiba senpham na 55 crores amasung box office da fangkiba paisa na 400.61 crores ni kariguma mayamna movie se ki explanation asi phajabi bataragadi subscribe tawiramu share tawiyu amasung like tawiyu comment khagasu pibiramu pet comment bu oigera good comment bu oigera bad comment pirok taragasu kaim khanjadi thok launa delete tawkhralawre adam live du bu aroi bada mayam bu Thagatchari thank you all